Ngarang numidang pung tara makhairom tabada sakhangdaba khutlai paiba miyoi kharana JNIMS ke director Dr. 𝗵𝗏𝗓𝗏𝗓𝗏 ki kakwada leiba yumda nomai round tarama thoirom kapsillam le nomai kapsillambagi thodok aduda imungi miyoi amata asokapan yaukhide adubu garesta khamduna thamba angoba machugi Centro MN 1AG1867 gi manigi glass kiti nomai maruna panduna pungkai kaiki nomai kapsillamba thodok adugi matangda Dr. 𝗵𝗏𝗓𝗏 phongdorakpagi matung inna May 3 thoklakliba irang asida laing-bagi sinfamda leiba maramna Dr. Nurse kayaga loinina free medical camp kaya pangtokuna miyamgi mating pangtuna lakli akai atoi thokalamliba ichin inaw singna matungda amuk khanna asinguba aki akhagi thodok ase thokan bigano atai furup kayagi mamangda nungsinadaba mankhini JNIMS ke director ama oina Dr. Nurse kayaga loinina leizaba sel khainaraga relief camp singda mating pangli asinguba thodok asi amuk khanna thokan bigano haina Dr. 𝗵𝗏𝗓𝗏 phongdoke ꯑꯩꯈꯣꯏ ꯑꯃꯒ ꯃꯣꯠꯇꯤꯅꯗꯅ ꯂꯩꯕ ꯃꯥꯟꯕ ꯐꯤꯕꯝ ꯑꯁꯦ ꯊꯝꯒꯨꯝꯁꯤ ꯑꯗꯨꯒ ꯍꯦꯜꯊꯀꯤ ꯃꯔꯝꯗ ꯂꯩꯖꯔꯨꯕꯅ ꯍꯦꯜꯊꯀꯤ ꯗꯔꯀꯥꯔ ꯑꯣꯏꯔꯛꯄ ꯄꯣꯠ ꯑꯁꯤꯗ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯖꯕꯅꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯕꯤꯕ ꯅꯠꯇ꯭ꯔꯒ ꯂꯩꯀꯥꯏ ꯑꯁꯤꯗꯒꯤ ꯅꯠꯇꯕ ꯑꯦꯖ ꯑ ꯍꯣꯜ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯑꯅꯥ ꯑꯌꯦꯛꯀꯤ ꯂꯝꯗ ꯑꯩꯈꯣꯏꯁꯤ ꯃꯇꯦꯡ ꯄꯥꯡꯖꯕꯅꯤ ꯂꯣꯏꯅꯅ ꯏꯖꯨꯀꯦꯁꯟꯒꯤ ꯂꯝꯗ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯇꯧꯖꯕꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯅꯠꯇ꯭ꯔꯒ ꯑꯃꯒꯤ ꯑꯩꯈꯣꯏ ꯈꯨꯠ ꯊꯤꯡꯖꯤꯟꯅꯕ ꯏꯟꯇꯔꯐꯤꯌꯔ ꯇꯧꯕ ꯑꯃꯅ ꯑꯃꯨꯛ ꯍꯨꯟꯅꯕꯒꯤ ꯋꯥꯐꯝ ꯁꯨꯛꯂꯩ ꯂꯩꯖꯗꯦ ꯑꯗꯨꯅ ꯑꯩ ꯏꯁꯥꯃꯛꯁꯤꯁꯨ ꯇꯔꯥꯒꯤ ꯆꯩꯁꯨ ꯍꯥꯏꯗꯅ ꯁꯦꯝꯖꯔꯤꯕ ꯏꯅꯧ ꯅꯧꯅ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯅꯕꯒꯤꯗꯃꯛꯇ ꯃꯗꯨꯒꯤ ꯃꯦꯗꯤꯀꯦꯜ ꯇꯤꯝꯒꯤ ꯆꯤꯌꯔꯃꯦꯟ ꯑꯣꯏꯅ ꯑꯣꯏꯖꯕꯅꯤ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯊꯕꯛ ꯇꯧꯖꯔꯤꯕꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯅꯁꯨ ꯁꯍଯꯣꯒ ꯄꯤꯅꯕꯤꯌꯨ ꯑꯗꯨꯒ ꯑꯃ ꯑꯣꯏꯔꯣ ꯑꯩꯈꯣꯏꯒꯤ ꯑꯃꯕꯨ ꯑꯣꯏꯔꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯒ꯭ꯔꯨꯞ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝ ꯑꯁꯤꯅꯁꯨ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯇꯦꯟꯁꯟ ꯂꯩꯕ ꯊꯕꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯑꯩꯅ ꯑꯄꯤꯜ ꯇꯧꯖꯔꯤ